Hello guys, welcome back to my channel. ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ. ꯑꯩ ꯍꯤꯡꯒꯣꯟꯗ ꯂꯩꯕꯥꯛ ꯈꯔ ꯇꯧꯖꯔꯨꯈꯤꯒꯦ. ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯍꯧꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ. ꯍꯧꯖꯤꯛ ꯍꯤꯡꯒꯣꯟꯗ ꯂꯩꯕꯥꯛ ꯇꯧꯕ ꯆꯠꯆꯔꯒꯦ ꯃꯌꯥꯝ. ꯑꯁꯤ ꯑꯩꯈꯣꯏ ꯌꯨꯝꯅꯤ. ꯑꯗꯨꯒ ꯁꯤ ꯑꯀꯣꯏꯕꯒꯤ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ. ꯑꯥꯗ ꯍꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯖꯥꯡꯅꯤ. ꯍꯩꯖꯥꯡ ꯄꯥꯝꯕꯤꯅꯤ ꯑꯗ ꯍꯧꯔꯤꯁꯦ. ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯅꯥꯔꯩ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯂꯥꯡꯁꯟꯖꯔꯒ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯧꯕ ꯁꯅꯥꯔꯩ ꯈꯤꯇꯪ ꯎꯠꯆꯔꯛꯀꯦ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯍꯧꯕ ꯁꯅꯥꯔꯩ ꯉꯥꯛꯇꯅꯤ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯩꯖꯥꯡ ꯌꯨꯝꯗ ꯍꯧꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯕ ꯍꯩꯖꯥꯡ. ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥꯅꯤ, ꯌꯨꯝꯗ ꯄꯥꯟꯕ. ꯅꯧꯔꯤꯉꯩꯗꯤ ꯑꯗꯨꯝ ꯐꯖꯅ ꯄꯥꯜꯂꯝꯕꯖꯥꯠꯅꯤ. ꯃꯁꯤꯁꯨ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯍꯦꯛꯑꯒ ꯆꯥꯕ ꯈꯣꯠꯄ ꯇꯧꯕꯁꯤ ꯑꯗꯨꯝ ꯃꯌꯦꯡ ꯇꯥꯊꯔꯛꯏ ꯌꯥꯝꯅ. ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅꯤ ꯍꯧꯔꯤꯁꯦ. ꯐꯖꯅ ꯁꯨꯝ ꯍꯧꯔꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ.
ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯪꯒꯥꯝꯅꯤ ꯑꯗꯨꯝ ꯐꯖꯅ ꯍꯧꯔꯦ ꯅꯥꯄꯤ ꯃꯆꯥ ꯃꯆꯥꯗꯤ ꯈꯔ ꯑꯗꯨꯝ ꯃꯔꯛꯇ ꯑꯗꯨꯝ ꯅꯥꯄꯤ ꯃꯆꯥ ꯃꯆꯥꯁꯨ ꯈꯔ ꯑꯗꯨꯝ ꯆꯣꯡꯈꯠꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯔꯣꯡꯕꯤ ꯄꯥꯝꯕꯤꯅꯤ ꯃꯥꯏꯔꯣꯡꯕꯤ ꯄꯥꯝꯕꯤꯁꯨ ꯑꯗꯨꯝ ꯋꯥꯡꯅ ꯐꯖꯅ ꯑꯗꯨꯝ ꯍꯧꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯂꯟꯗ꯭ꯔꯤ ꯀꯣ ꯑꯩꯈꯣꯏ ꯀꯥꯂꯟꯗ꯭ꯔꯤ ꯃꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯁꯦ ꯀꯥꯂꯟꯗ꯭ꯔꯤ ꯄꯥꯝꯕꯤꯅꯤ ꯑꯗꯨꯒ ꯄꯥꯜꯂꯤꯁꯤꯅ ꯀꯥꯂꯟꯗ꯭ꯔꯤꯅꯤ ꯑꯁꯨꯝ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯄꯥꯟꯕ ꯍꯧꯒꯠꯂꯛꯑꯦ ꯁꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯥꯂꯟꯗ꯭ꯔꯤ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯔꯩꯒꯁꯨ ꯑꯗꯨꯝ ꯐꯖꯅ ꯁꯥꯠꯂꯤ ꯄꯥꯜꯂꯤꯁꯦ ꯀꯥꯂꯟꯗ꯭ꯔꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯧꯔꯤꯁꯤꯅ ꯁꯅꯥꯔꯩ ꯍꯪꯒꯥꯝꯁꯤ ꯅꯥꯄꯤ ꯍꯧꯃꯜꯂꯦꯅ ꯈꯔ ꯁꯨꯝ ꯐꯧꯗꯣꯛꯄ ꯌꯥꯅꯤ ꯅꯥꯄꯤ ꯃꯆꯥ ꯃꯆꯥ ꯈꯔ ꯑꯗꯨꯝ ꯍꯧꯖꯤꯜꯂꯦꯅ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯅ ꯎꯠꯆꯔꯤꯕ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯃꯅꯨꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯌꯨꯝꯒꯤ ꯍꯤꯡꯒꯣꯜ ꯃꯅꯨꯡꯗ ꯎꯠꯆꯔꯤꯁꯤꯡꯁꯤ ꯖꯒꯥꯕꯨꯗꯤ ꯈꯤꯇꯪ ꯄꯤꯛꯏ ꯑꯩꯒꯤ ꯍꯤꯡꯒꯣꯜꯁꯤꯗꯤ ꯈꯤꯇꯪ ꯄꯤꯛꯑꯦ ꯑꯗꯨꯗ ꯄꯤꯛꯆꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯑꯗꯒꯤ ꯂꯩ ꯅꯨꯡ ꯃꯌꯥꯝ ꯊꯥꯕꯁꯤ ꯑꯗꯒꯤ ꯀꯩꯅꯤ ꯌꯥꯝꯅ ꯊꯥꯕꯗꯤ ꯉꯝꯗꯦ ꯃꯔꯝꯗꯤ ꯖꯒꯥꯁꯤ ꯄꯤꯛꯄꯅꯤꯅ ꯑꯗꯨꯗ ꯃꯈꯜꯁꯦ ꯁꯨꯅꯅꯕ ꯍꯦꯛꯇ ꯈꯖꯤꯛ ꯈꯖꯤꯛ ꯑꯣꯏꯔꯁꯨ ꯊꯥꯖꯕꯗꯨꯅꯤ ꯌꯨꯝꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅꯅꯕ ꯃꯁꯤꯗ ꯃꯌꯥꯝꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯃꯣꯠ ꯑꯩꯒꯤ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯆꯦꯅꯦꯜ ꯑꯣꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯩꯒꯤ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ